अहानबदा मरुइबा पाउ पिजरी होम मिनिस्टर कौरपदगी उनरुरबा मतुंग चीफ मिनिस्टर एन बीरेन ngasi numidang athengbada imphal da halakrai मिनिस्टर एल सुशील रोंगी कंगला लमखाई de leiba godown amandi farm house sakhangdaba singna amuka hanna mai tharamlei खामेन लोकी थौदोक्ता लेखिद्रबा सिंगी मनुंगदा अमा ओइदिबा बकिम चंद्र लाना थौरम मियोइ चा कयाना सरुक यादुना कंगला संगम संगदा पांगथोखरे तंपाकी तोंगान तोंगानबा मफम सिंगदा कुकिना लेरंबा लमसिंग लेइबा योनबा यारोइ हाइदुना मियामना रैली चटखरे इंटरनेट की अथिंगबा निमित मंगानी अमगा सांगदोखरे अमदी इम्फाल वेस्ट ईस्ट अमसंग बिष्णुपुर की कर्फ्यू हयेंग पुंग तरुक फाउबा कोमथोखरे मैं खुरमजरे इलेक्टेवी मणिपुरी पाउ मियेंग ताबिरिबा सिंगबु विजयता खांगे ममना तरामनोक जरे हौजिक मपुंगैबा पाउ मियामदा संदोकना पिजरे हौखिबा जुन कुलुमदोइगी नुमिदांग पुंग तरारोम ताबा मतमदा कंगला लमखाई फकनुंगदा लेबा मिनिस्टर सुसिंद्रोगी गोडाउन अमदे फार्म ओइना लेबा मफम मई थादोकलबलबा मतुंगदा करांगसु पुंगफम असिगा हाइरा मानना सखंगदबा मियोइ खरना अमुका हन्ना मई थादोकलमले मफम अदुदा थंबा लुपा करोड़ कयागी पाइप सिंग मैना तुमना चाखरे पाइप सिंग अदु सीवरेज प्रोजेक्ट की थंबने हाइरे मिनिस्टर मसामक्सु मफम दुदा चपचाना संग्रबसु अरापा मफमदगी येंगदुना लेखी हाइरे थौदोक थोकफमदगी फंगबा पाउदा सखंगदबा खरना मई थारे हाइबगी पाउ फंगबदगी लमदमदुगी इमा इबेल सिंगना मियोइ सिंग अदु तानखी हाइरे अमंबगी खुदोंग चाबा लौरगा मफम अदुदगी सखंगदबा सिंग अदु नानथोकतुना चेनखरे हाइरे पाउ हेक फंगबगा ELITETV की न्यूज टीम सु मफम अदुदा संगसिनके मणिपुर फायर सर्विस की कांगुना कन्ना होनादुना मई अदु कनबंगमके अदुमकपु मई चाकपा अदुदा लुपा कयारोम की मालचांग सिंग अमांग अता थोखरबगे हाइबगे चपचाबा खंगबंगमद्रे थौदोक्तुगी मतांगदा एखोइगी पाउमी ऋषिकेश नावरेम अमदे वीडियो जर्नलिस्ट हेंथोइबना पिरकपा रिपोर्ट इम्फाल इसकी मनुंग चना लेबा फकनु हारि मफम अदुदनी हारि मफम हसिदा मणिपुर की काफ एंड पीडी की मिनिस्टर ओरिबा एल सुसिंद्रो के फार्म हाउस मई चाकपगी सक्तम अदु मनिंग तारी अमदी हारिबा मई चाकलिबा सि हौखिबा जुन की तांग कुनगा हुमदोय की अहिंग दसु खोइसाउनरबा लमदमसों की मियाम कया लाक्तुना मई थाबगी सफम अदु मयाम दु उहनबा ngamjakrabagi tongda ngasi ju amuka hanna sakhangdaba miyoi singna amadi khoisaunarba miyoi singna minister asigi पैदुना थंबा अमदी महाकी फार्म हाउस तलेबा गवर्नमेंट की प्रॉपर्टी की पाइप सिंग जो मई थाबगी सक्तम अदु यामना साउंड उरी अखोई मणिपुर स्टेट फायर सर्विस की टीम कया लाक्तुना अखोई मई कनबगी खोंजंग अदु अतुकी मतिक हनबलेतना संगसली अमदी असिगुमलबा लेबाक प्रजा मियाम की सेवा तौगनी हाइना थोरलिबा अखोई मिनिस्टर अमगी प्रॉपर्टी सिंग अमदी सरकार की पैसंदुना लेरिबा अखोई पाइप सिंग असि खोइसाउनरबा प्रजा मियामना करिगी दमकता मई थारिबनो हाइबदु अचौबो हंग अम ओरगली पौदमजरीबा वीडियो जर्नलिस्ट हेंथोइबा लोइनना पौदमजरीबा सामर ऋषिकेश नावरेम इलिट न्यूज इम्फाल ईस्ट फकनु हौखिबा जुन 18 इम्फाल ईस्ट की खामेन लोक की थौदोक्ता थवाइना पोंथा पिख्रबा अथौबा लाइश्रम बकिम चंद्र अतोपा मथाइगे लन्ना थौरम ngasi कंगला संगम संगदा पांगथोखरे थौरम अदुदा तोंगान तोंगानबा मफमदगी लाकपा मियोइ चा कयाना सरुक याखे चनाबीगी मतुंगिना लाइसोन टिनसन पांगथोकपदा नतना लेखिद्रबगी फोटोदा लेसु कतुना इकाई खुनबा उठके लेखिद्रबा बकिम चंद्रगी मखुरा इनाउचाना फोंदोरकपदा लेखिद्रबा बकिम चंद्र इंग तप्पा थमोइ चाउबा मियामगी थबक तौनिंगबा मिसक अमने मांगना महाकी थवाई कटख्रिबा असि इरमदम इरेबा असिगने महाकी मखुरानी हाइबदा चाउथोकसे हाइखे याम अहनगी मचानुपानी
ꯇꯧꯔꯤꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯒꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯖꯥꯇꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯣꯏꯒꯤ ꯑꯅꯤꯡꯕꯗꯨ ꯇꯧꯔꯛꯄꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯅ ꯍꯥꯏꯕꯒꯤ ꯊꯧꯅꯥꯗꯨꯗ ꯏꯆꯥꯁꯤꯡꯁꯤꯅ ꯊꯦꯡꯅꯔꯨꯕꯅꯤ ꯂꯥꯟꯁꯤ ꯃꯣꯏꯅꯗꯤ ꯉꯝꯃꯒ ꯑꯩꯈꯣꯏꯗꯤ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯊꯧꯅꯥꯗꯨꯗ ꯏꯆꯥꯁꯤꯡꯁꯤ ꯆꯪꯁꯤꯜꯂꯒ ꯊꯦꯡꯅꯔꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯤꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ ꯏꯔꯩꯕꯥꯛ ꯏꯔꯝꯗ ꯑꯋꯥꯡ ꯁꯥꯏꯠꯁꯤ ꯉꯥꯛꯄ ꯂꯥꯛꯄꯤꯕ ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯀꯣꯏꯕꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯔꯤꯅ ꯍꯥꯏꯕ ꯊꯧꯅꯥꯗꯨ ꯎꯠꯊꯣꯛꯄ ꯍꯣꯠꯅꯕꯗ ꯂꯩꯈꯤꯗꯕ ꯄꯣꯠꯅꯤ ꯂꯩꯕꯥꯛ ꯉꯥꯛꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯁꯤꯑꯦꯝꯅꯁꯨ ꯁꯔꯀꯥꯔꯁꯤꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯉꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯔ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯜꯂꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯍꯦꯟꯅ ꯀꯟꯕ ꯋꯥꯈꯜ ꯊꯥꯗꯕꯤꯔꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯨ ꯈꯤꯇꯪ ꯂꯧꯈꯠꯆꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ नुमित निनीगी ममांगदा सबुंखोकी मेरा पाइबिसिंगना पाउ फाउनबा वाटपदगी कुकी इन्फॉर्मरनी हाइना तमथिना फुबीखिबा थवोंग अदु लाइबक थिबनी हाइना थौदोक्तुदा मयाम चंगदुना तमथिना फुबीख्रबी कैराव अवांग लेकाइदगी लाइश्रम निंगोल मुतुम ओंबी अरुणाना फोंदोखरे वाफम सिंग असि कैराव लाइरेंबी लेकाइदा लेबा नोंपोक निंगथौ लाइरेंबी संगलेंदा पाउमी सिंगा उनाबा अमदा फोंदोखिबने मांगना मखा ताखिबदा हौखिबा मे अहुमदगी हौरखिबा इरांग अदुगे मथंगी मे मरीदगी हौना लमदम असिदा अवा अना तारबा मफमसिंगदा अमदे लानफमसिंगदा चतुना चाना थक्नबा अमदे फर्स्ट एड सिंग मतेंग पांगदुना लागले सबुंखोक्ता लेरिबा मियामना वाहंग पाहंग तौदना मी अमबो अचुम अरान थिदना कुकीगी इन्फॉर्मरनी हाइदुना हेक्ता फुरखिबा अदु यानिंगदे अथुबा मतमदा सेंगदोक पिरकदबने हाइके मांगना मखा तारदुना लेखिद्रबा महाकी मपुरोइबा इमालेबा किदमक मपुंसी कथोख्रबा कुकी सिंगना हातोकपिख्रबा निंगतम लानमी अमने करिगिदमक मखोइगी इन्फॉर्मर ओइगदोरिबनो हाइबा वाफमसु थमके अमरोमदा महाकपु इन्फॉर्मरनी हाइना मराल सिरगदे अचुम्बा थिदोकनबा लौसिनकिबा महाकी फोन ऑफ तौबिगनो अमदे वेरीफाई तौबियु हाइके अइना ngasi hantaki lan sida lan akhoi gi tang ahum da lal hore tang mari da gi na ngasi bau sida akhoi gi relic kem da lari ba isil nau sing da aina mateng pangjaba lam sing ai sida loi yau jare lam sing si hairake ko lam sing se akhoi dolai thabi aduga harau ro tangkham aduga akhoi gi phayeng adagi laimram kumbi maglang aduga sangai then adaga dolai thabi da anirak chure aduga akhoi gi Hengang asan bigai adu khunrak pam sina singba lam laitan pokpi sigi mayam sida aina ngamjaba aigi isadagi thokjaraga mayam dei khaiba nataba mayam se aina parda pot ama di sana thaknaba phiron loina bang yenjaraga akhoi aina lan sigi mateng pangjaraga sport mafam khuding makda chatlaga chu aina lan gi mateng pangi phaset ki porchai pi aduga bandage get bandage ai gi phone du da loina yawani moina phone du da yawi phone je moina lobi ra kan da switch off tawri maram kai gi no switch off tawbi da na hangtok piu aina informer oraga di ai gi phone lak basing do moina receive tawraga verify tawbi raga di ai loi khangani lam khudimaki phone number yawani engonda adu moi maram karigino aduga wa song hangdana ICID ni ai informer ni hairaga moina heta aibu phadana pundana sana na mathadale sana logre lik thadot khre adu mayam se loina bakse moina tawe adubu ai cookie na oiramagadi ai sigraga so ai kaide mitai masa moina nupi amada sumaina mateng pangwa lakwa nupi amada अखोगी मैतई नुपी मैतई मयाम चंगदना इंगोन बा हाट कनी तुकनी नोंगै बुथोरतना काकनी तौबदो आई थमोय खरा नुंगाइते कुकी गिदमा कमाइना म चंग चंगदोनो हाबसे मोयगी प्रजा मयाम द खंबियोबा आई थमोय कारिब नुपी मनेबा आई इन्फॉर्मर ने हाबसे मोय करंबा म सोर्समेन फंगबनोबा अदुम दं खंबियोबा आई ना चो चो लानफम मयाम द सिजननबा पोट मयाम म पांगख्रेबा लानफम जिंग द आइना स्पोन मफम खुदिमकता मोइना खंबिदबदो करिगिनोबा नुपी मना दु तना लागा करिगुंबा वाफम खरा थथम बाइजे मोय याम ताबम थोएबा सबुंखोगी प्रजा अदुगा याम हई यामना ज्ञान मेन तादबा आइगी आधार कार्ड पुथोरो ए आधार कार्ड याउजरकते आइगा नंगे आइडेंटिफाई पेतोबा याबा कनो पुथोरो आई कार्ड पुथोएबा आई मतम हम दai होगाटा मतम खरा लेजरमी अदुगी आई कार्ड पुथोपदा मोइना CID ने सिनेबा दुता देबा मोइना लौरिसे हालो अदुगा मी सामद मेसेज थाव हाय मी सामद थाव हायबा मेसेज से असिदा यावरी खुइपु दसु लोइना मक थाइ मा खक्ता नते खुइपु जे मोइना तांखुन को कइनो ने कुकी ने उख्रेबा
कुकी नतेबा मागी ममिंग से सरिता कवी मयामना हुईपू है चटपदगी अखोई हुईपू है लौबदगी हुईपू से मोइना कुकी नुपीनी मैतै दे मयुम पानबनेना लौग्रेबा अदुगा मोइना मु हारे नंगी नवादो असि मरक्सिदा यावब्रा नंग आसाम लाइफन ओइब्रा अदु तौब्रा न हंगेबा आई नुपा लैत्रे दम हाइ थाजदेबा मोइना अदुनी अदुगा आइगोंदा टोर्चर तौरप मैम से मैम कन्बीरई हाइनिंगाई लेतना एमएलए अखोई मिनिस्टर याइमबुचु थागतचरी अदुगा एमएलए सर इबोम चाबुचु थागतचरी अदुगा लमलाइगी ओसी सर विनोद अमदी इम्फाल ईस्ट की डीएसपी एसपी बुचु थागतचरी मोइना आइबु थवाई कन्बीरगा आई जे कनोदा राजदा पुबीरगा राजदगी अमुक यामना प्रॉब्लम ओइदे हाइदना रिम्सता रिफंड तौरपनी रिम्सता रिफंड तौरपदगी मोइ मैम से आइगी थेंगनरे सरिता होय अदगी अखोइगी गुरु इनाउबी होय से थेंगनबदगी मोइना आइगी सेवा तौबदा मोइसु यावना मु उरिबोकी प्रजाना मोक थोएबा मोक थोअकांदा मोइन इन्फॉर्मर की सेवा तौब लाकप करी मरमगिनो हाइदना मोइगी फोन लौसन बिरे मोइगी आधार कार्ड पान कार्ड लौसन बिरेबा सिजु अथुबा मतमदा पिथोरो हाइजनिंगे अदुगा फोन करीगे स्विच ऑफ तौबिरिनोबा इन्फॉर्मर ओइरगदी आइगी फोन दुदा लाकप मयाम दु मोइ वेरीफाई तौबिबा करी काइगेबा यामना सिंबा क्लब ऑर्गेनाइजेशन ओइरगदी आइगी फोन स्विच ऑफ तौबिगनोबा आइगी फोन दा यावरिबा नंबर मयाम दुदा डाइन तौबियु आइगी फोन लाकप मयाम दु रिसीव तौबियोबा मोइ अदु तौबिरगदी इन्फॉर्मर नते हाइबदो याम थुना वेरीफाई तौ नाकलमरोमदा पाउमी सिंगा उनाबा अदुदा सगुं खोक्ता थोकिबा थौदोक्ता अरुणागी फोनदा हुइपू हाइना सेव तौबा मियोय अदु कुकी नते मैटेनी हाइना इरिलबुंग बाजारदगी वाइखोम सरिता मियामना हुइपू हाइना खंगनाबा मियोय अदुनासु अरुणादा चथाकेबा थवंग अदुबो अकनमा मोंगदा यानिंगदबा फोंदोखरे मांगना मखा तारादुना महाक हुई यामना लोइबगी अरुणाना हुइपू हाइदना मोबाइल दा सेव तौबने हौखिबा जुन कुलुमदोइदगी महाकपो सबुंग खोक्तगी फोन लाखे पाउ फाउनबा वाटपदगी अरुणाना फुबदगी रिम्सता पुखटख्रे हाइरखे अमदि मियामना अरुणागी मतेंग पांगबा चटखिबा मियोय सिंगी फोन सिंग लौसिनदुना किहन खंगलखिबा अदु यानिंगदे अमदि लौसिनखिबा फोन सिंग अथुबा मतमदा पिथोरक्त्रबदे आइनगी ओइबा थबक थरम लौखलगनी हाइखे मरुनाना आइगी लास्ट कॉल होइगी मंगोंदा अदुगी मतुंगदा माना अदुगी मतुंगदा मा फारा मतुंगी वारीदी आई खंगदे अदुगा आइगोंदा फोन मिसे बारी मखे हाइफंग खंगना फोन जे बारी खेकपदे कोन आई रिसीव तौरबो मतमदा नंग अरुणा खंगब्रा कुकीरा स्माइना तौरपदे आई अरुणा जे खंगी आइदी मैतै नुपीनी इरिन बुंगदगिनी हाय अदु मतुंगदा फोन जे मतंग मतंग खिगे माई वारी हंगबदा मैडम जी वारी हंगबदा हाइबदी लास्ट कॉल जे आई ओइगिबा अदे कुकीदा नंगीदा मेसेज हाय माना मैतै मयाम हाची खोसिन मार मेसेज मयाम थारे हायबा थाब आई करी मेसेज नो आई फाक्तो सुम येंग खक्तनी को मेसेज दी आई निमि छुयेंग येंगदे चुम बे मेसेज से अदुगा हौजिक फाव आइगोंदा फोन जे हजिक बुक तौर को लेप्त्री मरमदी उरी बोक्तै तौरे एस मणिपुर पुंबगी निसाबन sang खुदिमक्ता आइगी फोन नंबर से यावे नुक्ति खिङै नंगसे कै लमदैनो हंगे हामबदा आई इरिन बुंदैनि हाय ए इरिन बुंग का वैदगी हाय इरिन बुंग बाजार दैनि हाय ngasi उरी पोकी मिंग आई वाइनस वारी सानगी मरमदी कैगिनो आई इरिन बुंग मसा हंदगिनी नोय मसा मु लाउ इरिन बुंगदा अदु सागे लाम थकमिनजी अदु खंगनजी हायगिबनी अदगी मखोय पुना मंगने हेता सुंगले लेप्ते तांग कुलहुमदोयगी नुंगदा वाइरम सिदगी फोन जे हौजिक फोको फोन तब लेप्ते हायबदी मखोयना चुराचा पुरा तौबनी मु हाइजलै हजिक लमलाई पुलिसना तौरे इंगोदा मागी वेरीफाई तौनै दमक्ता अदुगा मा से तसेंगना इंगोदा हंग्र मतुंगदा असोंगी मिना कोना मु हाय हुइपु अखोय मिस अंडरस्टैंडिंग अमा लैनग्रे अदुदगी सुमाय तौदना मा खरा सोखरबनी छबुंग खोकी मी खैदो अदुदगी ने खंगदे अदाय खंगदे इरांग थोखमदगी फोन खिंगे इंगोदा अदुदगी फाइदा नोय अनाबदो सुमाय तो अरुणादो खरा थिना सोखरा सीरियस ओइग्रबनी राज पुग्रबनी चलुसो हाइना अखोयदा फोन तौरकनी अदुदगी मान सुएद कोइ खंगदे हाइबदी अखोयना टीवी दम येंग लैतबनीना पाउदसु यारक्तबा अमसु यारक्तबनीना फोन खियकपदे कोइ खंगबनेबा अदुदगी अखोयगी मैडम अरुणा से सुमाय तौना सुए हाइबसे राज पुग्रे खोबि मोइनि फोन मदम तौरे खुदक्ता दम हाइबदी कोन माजे खंगा मतुंगदगीदी मिस अंडरस्टैंडिंग अमा लैनबदे फुगिबनी हाइबदी हाइरेबा अदुदगी माजे सो मतुंगदा मागे सेबारी ओइना रिम्सा मो इचेजिंग ani sapane iche inaubi iche ga inaunupiga adu rims ta leiba matamda kamai tawre hayata moigi mok sagalaktana washipina buk washipina ma ta aphangi baneba ma ko khumjalaga lolaga letin da lot bangam da badagi letin da tum leigra haina rims ki emergency ki letin thong lolaga ma leibane adu hang sibai me am changda thugai bane adu letin phaktok pane adu dagi upai letena ma sum da anaba magi moina sak thilapagi
ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯁꯤꯒ ꯆꯠꯃꯤꯟꯅꯔꯒ ꯆꯥꯛ ꯊꯤꯜꯂꯛꯄꯒꯤꯁꯦ ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯐꯝꯗ ꯂꯣꯠꯂꯒ ꯂꯩꯕꯗꯒꯤ ꯃꯥꯁꯦ ꯀꯣꯛ ꯈꯨꯝꯖꯔꯒ ꯂꯣꯠꯂ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯋꯥꯏ ꯁꯤꯠꯄꯤ ꯅꯨꯄꯤ ꯂꯩ ꯃꯆꯨ ꯁꯦꯠꯄꯤ ꯑꯃꯅ ꯁꯤꯗ ꯂꯩꯔꯦ ꯇꯥꯛꯑꯒ ꯃꯥꯁꯦ ꯅꯤꯁꯥꯕ ꯅꯨꯄꯤꯅ ꯐꯥꯔꯒ ꯄꯨꯔꯒ ꯁꯤꯕꯥꯏ ꯃꯇꯝ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯤꯝꯁꯀꯤ ꯁꯤꯕꯥꯏ ꯃꯌꯥꯝꯗꯨꯅ कल्लगा मासे पुरगा मोय अहुम फाजलगा फमदुना थंगिबने अदु मतुंगदा उरिबोकी मयामदुना सेबा मागी फोन अदे सेबारी जिंजिगी कईगी नोइना हजि हजिक ओइ इन्फॉर्मर अमगी सेबा तोबा नोइ भाट के न्याय थिटन तवे अदगी फोन लक्षंगरे आधार लक्षंगरे पान कार्ड लक्षंगरे हौजि फाउ पिथोक पिरक्त्री मोय अदुदो यारगदी ओ फोन दो स्विच ऑन तौबिरो अदुगा फोन फाउनरगा नोंमनिनि सिमरुंगदा फोन दो खोगी पिबिरंगनबा खोगी हाइबदी वखल लाना खनगी बिदै थोकबा थौदोकतो अदुगी अदुगी हजि फोन दो पिबिरंगनबा मयामदा हाइजरी कईगुम पिरक्तबा खैका खोटपा अमा मतौदे खोइसु आंगी मतेंग अमुक लौजरगनी हाइना मयाम अमरमदा लेबाकी अवाना तारबसिंगी mateꯡ pangba chatpa miyoi amabo achum aran thidoktana khut tharakpabu kairau khungangi miyamna nungaitaba fawi mi amagi punsi temsingnabagi bawongda wahang pahong tawdana khut tharakpa yaningde haina kairaudagi waikhom ranjanana phongdokre magna makha taraduna arunagi phone amadi mateꯡ pangba lakhibasingi phone amadi aadhar card loksinkiba adu numit humni gi manungda pithorakadabane pithoraktrabadi ain gi oiba matik chaba dandi pibinaba mari लेनबा सिंगदा खंगलगने मिनुंगसिगा लोइनना लौसिनखिबा फोन ऑफ थंबिगनो अमदे अरुणा इन्फॉर्मर नते हाइना कैराउगी मेरा पाइबी सिंगना फोंदोखे असिगी अवाना तारिबा मथवाई खुबाक तहापतना थवाई फावबो थादोआगे हाइदना अखोइना तौबा ngamदबा मयाम अमा मारा तौदना मकोक थोंगदना हाइतारे अदु सल्लिबा सिदा सबुल खोकी प्रजा की क्लब की मेरा पाइबी सिंगना लेबा की दमकता असुक यामना थवाई हक्सांग याउना थवाई फाव थादोगे हाइना चलिबा आई मरुबा सिदा यामना तमथिबा मवंगदा इहंग पावहंगदना मैतै मचा अमा ओइना गसाइगी करंबा अतोपा लालहोबा रोमदा तौगदबा अखोइगा लांथेंगनगदबा मियोइसिंगदा तौगदबा थबक खुदिमकता अखोइगी मैतै मचा अमा ओइदा माना मोइना तौरिबसे अखोइ थवाई हक्सांग याउना याम नुंगाइते तौरिबसे हान इहोंग पाहोंगलगा करिनो नंगना करिनो कराइदगी करंबा मफमदे लाकपनो करी थबक तौरिबनो हाइबगी मैतै मचा अमा ओइबगी वहंग पाहोंग तौरबा मतुंगदा फरबसु फट्रबसु हंगबा मतुंगदा मगोंदा दंदी पिगदबदो तौदबिदा हेता खुद थारगा मैतै मचा ओइदो इहंग पाहोंगदना तौबसे अखोइगी कैराव खुंगंगसिदा लेमिनारिबा अखोइदी मागी मगुन चमचाना खंगबनिना अखोइ तौरिबा थबकतो यामना नुगाइतबा पोई अदुगा सबुल खोकी इसिनिनाव सिंजु नुमित हुमनी की मनुंगदा महाक मसा लांदे हबसे अखोइदी खंगबनिना नुमित हुमनी की मनुंगदा सेंगतुकता तारगदी अखोइ मैतै मचा अमा ओइना अखोइ यामना नुगाइरोय अदुना मागी मसादा याउरिबा सना लुपा मोबाइल फोन न सिंगबा लौखरगा करिगिदमक्ता अखोइना लेबा अमा ngaकी तारगा मोबाइल फोन पाइसनबा सना लोक्सनबा करिगिनो लोक्सलोइदबनी मोबाइल फोन स्विच ऑफ थमगा लेरिबदो मसाजो लाली नत्रग चुम्मी हाइबदो अदुदा मेसेज लाइबा अदगी फोन लाइबा खुदिंगमक्तो रिसीव तौबियु फोन हांगबियु खुदक्सि ngasi मक्सिदगी फोन हांगबियु अदुगा मागी लाइबा चुम्मी नत्रग लाली हाइबदो मसागी फंफम थोकबा दंदी फंगजसनु चुम्मे चुम्बगी फंगबियु फंगजनु लाले लाले तारी अखोइना करी तौगदगे हाइबजे अखोइ मैतै मचाउइना वाखन खनसी अफबा थबक तौरगदी अफबगी अखोइ लिंजे जमनासी थवाई भबक थासी हौखिबा थासिगी तांग कुनमाथोइगे नमिदांग पुंग 8:10 रोम ताबदा क्वाक्टा म्युनिसिपल काउंसिल वार्ड नंबर 7 अमदे 9 गे लोनाफम ओइरिबा नेशनल हाईवे नंबर 2 इम्फाल चुरचानपुर लंबीगे मोइरांग तुरेल गी मथक्ता साबा थोंगदा सक्ति लेरबा बोम अमा पोखाइ हंदुना मियोइ मरी असो अपन नंखिबा युम कया अकाई अतोइ थोखिबा थौदोक अदु यामना लाइबक थिबने कनाना थोअनखिबनो हाइबदु अथुबा मतमदा सेंगदोकपिरउ हाइना मैतै पांगल इंटेलेक्चुअल फोरम बिष्णुपुर डिस्ट्रिक्ट ना सिंधुना क्वाक्टा म्युनिसिपल काउंसिल की टाउन हॉल दा ngasi पांगथोकिबा पाउगी मिफम अमदा बिष्णुपुर डिस्ट्रिक्ट की सरदार मौलाना इस्लाउद्दीन क्वासमीना फोंदोक्रे पाउगी मिफम अदुदा मितै पांगल इंटेलेक्चुअल फोरम बिष्णुपुर डिस्ट्रिक्ट की एडवाइजर सिंह एमडी नूर रहमान अरिबम एमडी अब्दुल मतलिद मेराई मयूम
President Mayang Mayum Nasir Khan, General Secretary Fundrai Mayum Dilwar Khan, Finance Secretary Azad Khan, Amade Atei Thomi Singsu Saruk Yake. Slaudina Makataraduna Manipur gi Chief Minister na bom pokhai khiba thodok adugi langla langjil khangle Marik Chumna Thizinna ba NIA da sinakre haina phongdok khiba wafam Meitei Pangal Intellectual Forum na taramna oi athuba matamda chapchaba mari makhong thidoktuna miyam gi langtak ba asi ko an bibaga loinana mara lebasing matik chaba dandi pibiu irang asina maram oiduna mayum makai leijadraba amasung yum thadoktuna lanjenarak miyoi singi atenma matamgi Kunda Leta Handuna Thorang Paikalagani Haina, Chief Minister na Fongdokiba Wafam Hainingai Letana Tagase. Taubatabu Irangasi Hek Hobadagi Lepa Letana, Lanbung Oiduna Lakliba Mafamga Yamna Naknana Leba Kwaktagi, Sericulture Training Center Dasu, Kunda Leta Fam Samgatpa Haiba Asi, Hanadagi Mipaiduna, Lanjenarak Laba Miyoi Sing Pukning Letana Leba Ngamgadra. Akitu Zung Pokloidra Haibasisu Sarkarna Kanafam Toe. Meitei Pangal na Kundaba Kwakta gi jagada matungda asigumba thodok asi amu hanna thoktanaba security gi check-in thorang lokhatpiyu khungang asigi matai oiba mafamsingda security gi post hangduna achat awom gari na chingba check tawrabade matungda asigumba thodok asi thokadabadagi ngakthokpada achoba mateng oigane bombo khaibagi thodok aduda soktuna hoje Ras Medicity da laikanaduna leiriba Muhammad Alwas Sahi Taramanga, Apokpa Laikhidraba Muhammad Mustaq Kwakta, Ward number 7, Fibam Hausik Luna Lady, Alvaski Imung Mamalu Krabina, Nongmagi Suraga Zazaba Imungne Maramasina, Sarkarna Laying Bagi Senfam Putok Piduna, Awaba Taraba, Imung Asigi Mateng Pangbiu Haike. Nithoi tha taruk 2023 gi nungthilda miyam gi meeting ama tawduna thodok adu kana na thokan kibano haibadu pung nipuni pan gi manungda miyam khangna sengdorakna ba khangan gi beleikre tha kiba matam hendokhra bhawa kanglup amattana dabi torakpa sengdorakpa leitri thawong asi kokta gi praja punamakna yamna hakchinna lawi maram asida ikai khumnajariba Manipur gi Chief Minister na bom pokhai kiba thodok adu gi langla langjin khangle marik chumna thijannaba NIA da sinna khare haina media da phongdo kiba wafam Meitei Pangal Intellectual Forum na pen ba pokse athuba matam da chap chaba mari makhong thidok biduna miyam gi langtaknaba pokhan binaba amasung mara leibasing ahak padandi pibinaba pil su tawjari Irang asina maram oiduna mayum makai leijadraba amasung thadokuna lanjenar laba miyoi singi aten matam gi khunda leita annaba thorang paikhatlagani haiba Chief Minister gi wafam hainangai leitana thagachai tawatabu irang asi het haubadagi lepa leitana lanbung oiduna lagriba mafam ga yamna nakna leiba kwakta gi Sericulture Training Center dasu Kunda Leita Fam Semgatpa Haibasi Hanadagi Mipaiduna Lanjena Laba Mioising Puning Leitana Leibang Amgadra Akitu Jungpok Loidra Haibasi Masu Kanganingi Kan Haningi Makata na Semgat Sagatpi Badagi Sagatpi Dabadagi Matam Sang Leptuna Leiroba Sericulture Training Hanagum Makata Tabinaba Pilsu Taujari Imphal East District ki Ithamamadi Moirang Purelda Indian Army na khulngakpa miyoi tara mathoi phazilure makhoina kapada khulngakpa ama makhuta nongmaina panduna sokre thodok asi ngarang numit yungba aduwaida thokibane thodok thokpamdagi fangba pauda khulngakpa singna sizinaba khusu khulaiga konana fabadagi maikai kayadagi lakpa maira paibi ima ibel singna faba yaroi amade khusu khulai sing puba yaroi haina muknarakpadagi Indian Army na nongmai kapthorakpada khulngakpa khunja adu sokibani haire soglaba miyoi adudi maibam dingku chahi kunmari apokpa mani nongbrang tera uraktagine mahagre Ras Medicity da pukhatuna laikanake Paugi Marathana Temebram Tang Luminase ELITETV na akhanana puthokchaba Voice of the People nungtigi numidang khudingi pung 3 ta kuba phangiragani Welcome you all to UNACO College, Khongman, Imphal East.
an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu namit mga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba namit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anauba hidak makal singna laying jabani. Hakchang da sokadaba side effect amata leite. Makatana hidak chabagi mathausu tararoi. Ako pamorol gidamak na si maglengsin biraw Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur ki mapanda sa trabasu yaraba best quality education ga loinana Saraswati Institute of Management and Paramedical Science Pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognize tauraba college asida chaliba academic session asigi akagnaba sit masing gi admission hauzare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hariba coursing asigi scholarship ki kudong sabasu pangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa morog dama 9856575163 college address Pangai opposite MPTC da lengbiratuna ngasima kudong saba silowiu. Admission open kosem da affiliate tauraba oripo coach nam lekai kangsup road leiba competitive success academy gi academic session 2023-24 gi class 11 science ki admission hauzare school asi experience oiraba maming leiraba oza singna satra satri singbo takpi tambiri ISE 2023 mai pak ngamlakraba satra satri singbo school asigi maikei dagi nungai ba fongdorakle admission fee hana lupa lising tara oiramba adu leibaki irang na kudong sadaba singi yenglaga lupa lising mga khaktamak oiragani adum oinamak relief camp leiba satra singi oina lemna mahitamagi kudong saba su pizari special features ta medical amadi engineering tamningba satra singi su kudong saba kaya ama pizari audio visual class biometric attendance system asonba satra singi oiba extra class separate hostels for boys and girls bus amazung van service ki kudong saba pizari nasibag lengsin biraw competitive success academy oripo kosnam lekai Infal. Years of trusted diagnostic service, Babina Diagnostics. Braki matung na taram nok jari makataba pau pizari. Amukogi lamjing makada ngasi haibong pokpi nupi Samas Association ge mera pai bisingna wakat mifam famkre. Wakat mifam aduda haibong pokpi nupi Samas ki secretary Chabung Bam Binana Fungdok kibada hauji goiriba Kanglup anigi irang asi numit yangkai ni suraba faubada irang laksin mangamdana leiri loinana CM na haikiba chingda irang leite district lansinduna bunker sajanba yaroi Central Force sangbada athengba piba yaroi haiba wafam yaningde Mizam Prajada nongmai kapsilakpa kuki militant singe mathakta action logadabane Manipur da lengak ani shuba yaroi Manipur dagi Assam Rifle lokto u haiba wafam thamke Amaramda Manipur ge apunbagi saktam kaihanba yaroi micham miyamda nongmai kapsinba yaningde haina thaba play card kaya paiduna ngasigi wakat mifam adu pangthoke loina ing chingna leire skun lai su tamba hai lai su tamme hairaga su ngarang matada pen daba mayam haidi relief ta leiba parja mayam na phongdok pagi makha pona larik pire haire skun ka bagi ayaba pire haire
लाइक ती मरी मंगा खक पीरे अदो अपाइबम ना पाइरे कनाना लाइक का तम बका दोरिबा कनाना लाइक पा दोरिबा हाइबसिगी मसी मयाम मसीबु कमाइना नो प्रजाना लाइक पीरे हुजिक लाइक अदो तौरे लाइक तंबा हौरे तांगा सुक्तेगी हाय कारोदी हाय कारफीसु थमजनबीरे असिदा करीनो कनागुम्बी अमदा सुनोंबगी चटपगी कनो सुलेजदे मतमसिदा मोइना प्रजाना सरकारना तौबिरिबसे कइनो याम सेंगना हायरगदी अखोई ऑनरेबल कनो से चीफ मिनिस्टर से अखोई दी कनो सीएम का हाइनिंगद्रे बिरेन नदुम हाइजरगे बिरेन हाइबतसु मतिक चाद्रबने मादी याम सेंगना माना खोलाव कया लावरगसु अदु हायरगसु अखोइना तानिंगदे हाइबदी लान सोंगनरी मथमदा मथक्सिदा जुम असुक सारनी लेक्तबा मयाम अखोइगी लिसिंग अदुक सारनी हायर कदाइदनोबा सादोइसे सादोरी मफमसिना कदाइदनो लेदोरिसिना कनानो असुम अरान हाना जिंगथोकपिरगा लानसे कनागा सोंगनरगा कनाना हाना हौरिबनो कनाना लालिबनो हाइबसे मोय मपी मपा ओरिबनो खंबीगदबनी अदुगी महुत्ता लान लोरे हाइबसिदी अखोइना याम सेंगना हायरगदी मा मसा प्रजा मयाम मांगदा थोगा mang onsanaraga awangang na ningeba mana kano da nganga akoina seisira khumba sidi mana taba nate aro yam sengna hairi sidi ngasi akoina hairi ba wafam sidi magi mana kongi honingi Manipur da huzik thokliba irang marak asida yumfam yaudaba wafam kaya sandorakpa asi laibak thibani haina BJP Manipur Pradesh ke spokesperson Johnson Elangbam na phongdokre wafam asi ngasi nitai parchu thekta leiba BJP thambal sanglenda paumi singa unaba mada phongdokhibane mangna makha taraduna lamdam asida asukwana leinari ba chairak amade lengakna santi hanjanaba kanna honari ba chairak asida ngasi pung 12 rom taba matamda Nandalal Ningombam kauba misak amana BJP gi ming sizinaraga Manipur Press Club ta pangthokiba paumi singa unaba amada mahakna BJP saraga karyakata sing resign tongnaba haiba praja miyambu lana lamjinglaga MLA minister singi yum thugaina ba mob sagat pana chingba mahakna haikhiba wafam sing BJP da sis tawduna thamle maramaduna hairiba misak asigi mathakta logi oiba action lokhanaba Imphal police ta FIR ama chankhre athuba matamda lana sandoiba miyoi singi mathakta action lokhalagani haike amadi asigumba yumfam yaudaba wafam asi thajabidana ba haiduna miyamda mahakna apel tarake इरक्त थोनिनब थौदोक मयामसु थोलक्तब नत्ते मसिसु अखोई हौजिक चथरिबा चलिबा अखोगी खोंचतसिगी मतुंगिना मसिसु थिंगबा ngamdaba aduga chumilali kanana haiba ngamdaba adugi fibamda lei aduna sigi chairak sida Bharatiya Janata Party gi ming sizinaraga ngasi asi ayuki pung 12 taba adwaida Manipur Press Club ta aikoigi Nandalal angom cha kauba misak amana mahak loinaba miyoi anina press meet ama phamaga pangthok Ningombam Nandalal Ningombam mahakna hairiba wafam sina koigi okoi yanaba ama leidre party gi oiba koigi party ga sumari sunglai nedaba misak singna BJP saraga haijaba tare koigi karyakarta singsi paktaknana resign tawnana ba mana hek haiba adugumba insight tawba reguloinana praja miyambu lana lamjing laga MLA minister singi yumna thomjanna ba kaina haiba adugumbagi makhalgi yam nangak pa haijaba tare party gi sumari amata lenedaba misak singna karamna adumaina koi tawgibano haibigi magi social media thadorapa video release ama koi gi party gi the seize tawraga leire masiga mari lenana Imphal police station da so koi police complaint ama party gi side gi tawjakhre miyoi sigi mathakta lokot pe aba police action sing lokot pirakan da sigumba koi gi mass public disorder create to yaba aduga violence thon ba yaba sigumba individual sing asi matam chana thing hosi haidana party gi side gi adugi koi gi action necessary action da lokot pina ba haidana koi gi makai gi su police complaint am tawjagre aduna ai koi thamjaning badi koi haujik koi gi lureba matam sidai koi ai koi punsin nadana kok chungsin nadana amaga mateng pangnarakanda politics tawgi matam su natte kasingba wafam sing ase koi gi BJP saraga tawba BJP gi mingda tawba koi atopa jaga da gi su thengnai madu BJP gi head office ka mari leina banatana tholakpana prajamiya na thaje bigan
Nakalamaromda BJP ki General Secretary A Saratna Phongthokibada BJP Karyakata Singhi Marakta Chamamnaba false information pirakpa amade atopa tonga kaya ama mandal singda sandorakpa ase miyam punamakna amade party ki level khudamke Karyakata singda thajabidanaba haina appeal tawke. The Kanagumba false information haibadi aranma pau sandokpa rumor sandokpa ngasi nandalal ningomam haibra mana tawriba sigumba makhalgi adu nataba atopa pau kaya khangabuk mandalgi manungda akoi sandokna tongraiba mayamsi akoi maruina police study tawam topa akoi tawjei adubo praja punamakta aduga BJP karyakata punamakta level punamakta leiriba booth level da mandal level da district level da state level da leiriba karyakata punamakta Bharatiya Janata Party Manipur Pradesh ki maigi degi asiguma rumor ama thorokpasi thaje biganu aduga loinana masi karigumba aigi elaka da aigi area da tholopa targasu madu aigi mandalna madu phadu yaraga makhoi da matik chaba chairak pinanaba aini matungina logi matungina chairak pinanaba honamina se na yak thamjage koi president lahaning badi amna lerangwani adubu hojik mak hakim mamang da honorable chief minister union home minister ga aduga Manipuri speaker mingwena ngachar Vijayeta Rajya Sabha gi MP ining tho December sana jawba aduga Manipuri Prabhari Samit Patra ji ga punna unaraba matungda makhata na hoji shanti leiribase maslagi hena speed yangna thuna shanti lehendra Manipur tangdu leitaba development gi line sanction ba yana ba mawongda shanti purna ba thu matamda onagadabni haiba instruction na chingba koi tanaraba matungda piraba matungda Honorable Chief Minister ngaki matungda akoi Manipur lemai di horani Amuko gi meeting makhada Manipur da tonganba lengak leiba yaroi haibagi thimda Manipur gi mafam kayada wakat mifam phambage makha chatharakpagi matung inna ngasi su Imphal West District ki manung channa leiba Langol Oinam Saombung amade Chongtham Kona da su miyam ki oiba khana nainaba pangthokre khana nainaba aduda amuko Kopim amade Amova gi president amade member singsu saruk yakhe khana nainabagi tangkak aduda amuko Kopim amade Amova gi president singna May dagi thokliba thoaningdaba thodok asi hauzik aruba tangkak ama yaure makhoina makha tarakpada lambi da maitai ima evel singna ahing tumdaba makhai lambi thatpagi thawong sing asi yamna thagat ningai oi amade maitai praja singna chingya da lan thengna ba chatkhiba singgi damak tampakta leiriba maitai isil inau singna lepaleitana mateng pangle makha tana pangkhigani haina makhoina phongdokhe Universal Mother Association UMO gi lamjing makhada ngasi khurkhul lamkhaida paumi singa unabagi thorom ama pangthokre paumi singa unaba aduda khurkhul apunba mairapai bigi member khaidem samapatina phongdokibada CM na haikiba ima evel singna lambi sorokta thokpigano haikiba wafam adu khurkhul gi ima evel singna yabangamloi nupi singna lambi sorokta thoklamdaba tarabade Manipur asi ut oina tumlamgane amade bankar ayamba thugaire hairiba asi thajabangamde chahi amagi chagadaba lau kaya ubangamdriba asi CM na pibigadra athuba matamda irang asi loisinbiu makoina hena lambi sorokta thokuna ahing tumpham chafam khangdana leiba asi pamde Central Force sing thambagi mahutta State Force oina thambiu haiba wafam thamlake Amaromda mahagna makha taraduna Manipur gi apunbagi saktam kaiba yaroi Manipur da tonganba lengak ama leiba yaroi kuki militant singi sulok thou micham kaya hatpa yaroi haiba wafam thamlake With the highway thingli basi lengak na kudakta hangba ngamdragadi mama aikoina hangani Manipur da santi thuna puraksi hairgadi su group singasi mafam chaba amada thangdupi kho Manipur lengak na lofam thokpa thodang lobiu aikoi dimana sitana aikoi masel matungna gadaba nate kuki singasi machi amada na thaiduna thambana solution purakpa yaroi makhoina oiroidaba separate administration asi aikoina pibo oina thokani mitopna lam machena mata loba yaroi lausi udaba tarabadi akoi si chaningai thakningai se sukimati warani akoi khungangda leiba mi singdi sunom laga chaba ngatani maroina lau uraga Inkon koiraga chaba ngatani
aduna low si akoi chingdagi isingsi tharakadaba oibana chingdadi akoi si kanamta karubo ngamdre chingda bunker sarga leiba maramna akoi si chingda kabasu kire aduna isingsi puraktaba maramna low ubasi yararoi kumsigi oina low si sitlani aduna akoi si chaningai thakningai leitana sibasu siba tarbra haina akoi si yam kiba mi paiba ma pokle akoi khulgi praja singse sigi oiriba phibam sida CM na akoi bo sorok ta thokpirano imai bensing thokpirano yumda leibiro haibirabadi akoi gi chahi amagi chaningai thakningai akoi na suning ba chaning ba si upai leitrabanina CM na akoi gi kari tawbiba yabage haibado amtang akoi da khanghan biu adu eradi akoi yumdagi mapan thoktrabasu icha sing kolaga akoi leijage leibaki irang marak sida angam mathau singna lenga ki phammunnabagi irang sagat pigano akoi punna lepmina kisi Hoji oiriba phibam asida nakal namatagi miyeng thamba security advisor Mr. Kuldip Singh pham hongdokpiu mamang baktada AK rifles fire ga rally chakhiba 27 sector AP ki commander lokthokadabni hoji oiriba phibam asibu laksin bangamdraba IGAR south lokthokadabni hoji oiriba phibam asibu central government na mamut tana khangbiduna Manipur praja miyang gi wakat sing asi thabak ta onthokpigadamni ngarang CM na media da hongdokpikhiba ima iben singna sorokta thokpiranu haigbi khibadu laingak na matam chana irang si control tawbiram ba thoklabadi sigi phibam si yawraklam da basu yai ima iben singsi chu nom laga chajaba ngatani kanasu matam mangna lambi sorokta lainingba nate ima iben singna sorok thoklam drabadi ngasi manipur se ut on khiram basu yai manipur da santi puraksi harabadi CM na manipur gi Jingyong jingkhong jingya da leibiriba mafam singsi amtang chatuna mityang changbiu leibak asida hojik oiriba irang asigi tangba ama khangdriba phawba kanglaicha sida leiriba mipum khudingmakna micro finance marup sendoi loan amadi ka bhara lobana chingba khudingmak lepiu UMO na changsilakpa khongthang khudingmakta khurukhulgi imai bel singna saruk yagani Narco terrorism ki mayokta yaning daba phongdoktuna kokomi ki miteng makhada fumlo apunba pairapai bi lupna sinduna fumlo da leiba community hall da wakat mifam amanga se pangthokre wakat mifam aduda sugi kuki militant sing designated camp ta lehalo go back chin kuki manipur dagi assam rifles lokto o manipur gi saktam kaibe yaroi haina thaba placard kaya su sizinake amarom da lamda masigi apunba gi saktam kaihandana thamna ba khonaba matamda thawaina ponthapi khraba singi mafam ikai khunaba utpa oina minute ani tumina leike wakan mifam adugi matangda wangang laduna nupi samas ki president thokjom ramani na phongdokhibada hojik thokliba irang asida leibak ki mapi mapa oiba singna tawriba ase lamda masibu karishu khandre habane masi fawba lamda masigi miyamna makoi gi yaka yengduna leirabade manipur asi karamba fibam dalakani haiba khangbangamdre maramaduna lamda masida leiriba khudingmak amata oina punsinduna Tauraliba lan asi mayok naba matam oire kuki militant sing asina maitei sing butumna halaga maitei sing na yengduna leigadra haiba wafam su phongdoke Iribalam nama sila dari baca itu pun khandiro menteri mendosu ofisial mayam itu pun khandiro kali itu suai gimana masih kuki lalam pun ikut Manipur itu siapa kita nak tahu lah kami siapa mungkin orang tahu ini kan Moji sini kali betina, ayah bunga mereka nak kamera, ayah bakal tu boleh ni nak kau orang kena, kau yang mana ya? Mana tu sih? Ama tahu siapa? Ama tahu siapa? Lagi kau kali kamera, siapa hau nak berapa? Ayah kau nak apa sih dah? Kami siapa? Moji wah ngai dekat desa dah. Kata lagi, ayah kau kan dong sih hai kau apa mama kalah dah. Ayah kau tu, ya orang sih apa pun tu sih siapa? Siapa sih sih dah? Nomor itu nak siapa dah tu itu yang tua kada, kapal lagi sih bohong nak berapa? Si kada lagi siapa sih dia ini yang nak kamera dah ni, tengah rupa mayam mana lagi bagi, ayah orang yang nak lagi deh, hari ni ngay tu, aduh hari ni nak matam jat deh, puji kita orang ni macam, kamera dah macam, siapa sih dah, orang kalah dah, makah dah, orang jat dah, ayah kau lagi ni mayam sih, orang kanan dah, kau ni kanan siapa ayah orang kita.
Nambol Oinam Amade Konthozam AC Ahum da Lairiba Club Organization Benapaibi Yauna Loop Jamaga Ahum Henbage upon Balup Ama Oiriba United Protection Committee Nambol na Tampak da Lairiba Kuki Gilam Sing Ase Hauzik Tokliba Kangloki Irang Ase Lairingai Laiba Amade Yonbe Yaroi Haina Ngase Kongjang Changsin Kre AC Sing Asigi Miyamna Kongjang Adu Sogatuna Hongaruba Naidana Tongnarakpa Miyamna Konthozam AC Gi Manung Janba Ulau Janura Bazar Ge Didim Lambi Gi Maning da Laiba Kuki Amana Mapu Oiramba Hausel Brickfield Tamna Miyamgi Kongchat Oinalaki Amade Brickfield Manung da Changduna Kholau Kaya Lauke United Protection Committee Nambolgi Co Convener Irengbam Dines Meitena Phongdokibada Ulau Khabi Maitram Makhada Kuki Singna Leramba Lamsing Ase Thokliba Irang Se Fatri Faubadi Leiba Yonbe Yaroi Manipur Uniform Land Law Ama Satnadri Fauba Tampakta Leiba Kuki Singi Lamsing Leiba Amade Yonbe Yaroi Lengang na Suatuba Matamda Uniform Land Law Ama Semlaga Janahanbiyo Thokliba Irang Atuba Matamda Losinhanbiyo Thokliba Irang Asida Androda Mediana Coverage Toba Chatpada Changhandaba Mediagi Hak Matpiba Sisu Yaningde Hairiba Wafamasi Atopa Loop Singnaso Apunba Kongjang Sangsinminase Ngasigi Kongjang Adugi Makatabo Ina Atopa Lamsing Maitram Makha Amadi Khavida Kuki Naleramba Inkol Singda Chatke Amade Akoibada Kundariba Lekai Miyamda Kanganaba Kongjang Sangsinke Mafam Jingda Maduda Kundalita Adona Izariba Koigi Maitegi Masa Singi Lam Aduga Dukana Chingba Aduga Hairiba Mafam Singba Hairiba Sida Ekoigi Sin Kuki Haina Illegal Migrant Adugulumba Mio Singna Adugumba Maitei Singbu Atamnana Haki Tuki Haibagi Moongda Ekoigi Maitei Singi Waiba Lam Nasingba Kaya Mayum Makai Tabiba Aduga Lajena to Lariba Mio Singbu Koigi Awama from Natahanba Dugulaba in Koigi Chin Kuki immigrant Adugul Mio Singna Satarak Bato Sibu Yaning Ponduk Saboina Nasi Tampaki Landam Sitasu Equina Kukina Layramba Lamsing Equi Labor Yon Bayar Haiba Masigi Kongjang Sanction Money Hai Kongjang Equi Lepalate and Sanction Guinea Kongjang Equina Manipurgi Tampaklam Amasung Manipugi Apun Mama from Manipugi Lamdam Asida Uniform Lane Law Ama Late Fauba Equi Hai Kongjang Lepalate and Equina Sanction Zagani Haidona United Protection Committee Hairiba Pagi Nambol AC Koinam AC Amasung Konokjum AC Haidona Lady Mama from AC Humgi Pagi Club Organization Chamaga Hungis Matakta Pulba Organization Asina Masigi Manipurta Tangulita Dona Ladiba Sasalama Laktriva Fauba Hairiba Uniform Leloma Laktriva Pagi Hairiba Tabakta Ladiba Mafam Sing the Ladiba Lam Singasi Labor Yon Bayaro Haibiki Konjangaji Sanction Sabani Handak Haidokiba Board of Secondary Education Manipur Boseb Naloba High School Living Certificate Examination 2023 da Mai Palak Laba Thobal District ki Okram da Leba Paradise Higher Secondary School gi Mahiroi Singbu Harau Tayamna Oktuna Pukning Thogat Kre Mahiroi Singh Pukning Thogat Pagi Tharomadu da Thobal Municipal Council gi Ward number 1 gi Councillor Okram Ongbi Inautombi Devina Athoiba Mitung Paradise Higher Secondary School gi Principal Dr. Okram Ibeton Devina Tharomapu Aduga School Adugi Secretary Dr. Ningombam Ranjit Singna Akhanaba Mitunglen Oina Saruk Yake Tharomaduda Wangang Kiba Singna Mahiroi Singna Tungi Punsida Mai Pakpa Ama Oinaba Honabada Isa da Thajaba Thamduna Khang Bukanba Honaba Kanba Mathautai Mahiroi Singna Makoina Taugadaba Amade Tauroidaba Sing Sandokna Thamlakibaga Loinana Mama Mapa Amasung Oza Singna Logadaba Thautang Singi Matangdasu Wafang Kaya Phongdoknake Loinana Mahiroi Singi Tungi Punsidasu Hena Mai Pakpo Oyu Haina Yaifa Pauzel Singsu Pike Panbayabadi Bosem gi examination aduda Paradise School gi oina Mahiroi Yankai Marina First Division Tarataretna Second Division Amade Mahiroi Amana Third Division da Mai Paklaktuna Chada Chamada Mai Pak Pangamki Haire Masigi Tharomaduda School adugi Mai Paklaba Mahiroi Kudimakta School Authority gi Maikedegi Makataba Class Singda Tamgadaba Lairik Sing Apronamamam Sel Amade Achamba Kudol Sing Tamduna Puning Thogatke
Konung mamangda Maitai Pangal amadi Kabuigi ima ibel kaya tholaktina wakat mifam phamkre. Wakat mifam aduda saruk yarambi naurem thoibi kaubi amana phongdorakpada lamdam asida asuk wanharaba matam asi fawbada Bharat ki Prime Minister na ngasi fawbada wahai amata phongdoktana leiba asi pende loinana lamdam asidagi PM unaruragani haina chatkibasing adubu mahak unabagi appointment piraktaba asi laibak thibane. Center amadi state government na khulai paiba kuki militant singna tauriba miyot minai asida karigi ngasi fawba action lokhatribano hauzik lamdam asigi MLA sing asina praja miyam gi ihul khangna thabak tawbiu haina appeal tawke agi ahumdagi achumna sillaga moigi santi gi khongchat ama chatlimne na hairaga khulai matik chana paiba afaba makhangi khulai pairaga moina leli du da saruk yaba numitu dagi makoina misam parja kaya da awaba tahanba mara laijadraba asok apan mayam man langhan khre adagi mayum makai mai thadok pi khre adugi matung tarak pa saida ngasi phawbada numit yankhai ga mari ni suraba si phawda makoi hauji phawba dum leptana dum sathari ngasi maksu news e call sai sida aikoina dharna sima yamna peace oina sinjage na hotna basida kuki militant kangbusi aikogi building mathak tu da moi kunthani phu leiyena hai adugi moi gi marak tu dagi tuminna aikogi kari hagadra ahoba kari gumba magi marum dagi aikoina sililangi base moina photo kapaga amai taroga aikoina tawri basigi mayokta kari khallino moina adugi potu neba tawri ise aduna yamna nuaite aduna atamnana aikogi maitai prajada atamnana makoina maitai se loisallaga tabni habagi pandam da moina tawrak pase masi nuaite aduk yamna makoina sabak phakraba vote ki matamda moigi mateng yawi sarkar sembada moigi mateng yawi hadana aduk yamna marin leina phongdokhraba wafam se makoina madu aran bani haire aran bo regadi laliba mi se hauji phaw action lawdribe maram karigin hoba laladi pharo dana action lawrodana action lama phaw lawba ngamdaba phaba ngamdaba se kari maram gi noba inak nakna imphal manung bazar mayai sigi mafam sida moi kunthra ni phu se laisali se kanana sak pizari noba moji adugi potune hangjaningi si Paugi marathana time break kamamuk lominasi Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari 11 class Science Arts amasung Commerce Degree College gi na General Course ta BA amasung BSc Professional Degree Course ta BBA amasung BCA ni CCTV camera na monitor tawraba classroom amadi campus matik charaba playground well equipped tawraba Science Arts amasung laboratory taret lising kaya gi larik leraba library ahum quality education bu pamjaba mairoi Mama Mapa amasung guardian singna athubada mingchan bi ho sit akakna bani selection test leiroi ahan blak pada kudong sab pizegani agopa marol office dagi mobile website amadi online kuthang dagi phangbigani Admission open, R&T Institute and Aviation Academy ke Lakatori Station 2023-24 ke admission Hausare Institute as the Ministry of Corporate Affairs Government of India well recognized Tauraba amati 5 years service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amati aviation industry da changningba singna mingchan biba yaragani male and female punna apply toba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course sing khudong chaba leijari course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken english and hindi grooming guest lecturer session resume making mock interview service classes first aid interview preparation Zumba class, swimming class amadi airport visits institute asiki staff single loinana placement assistance ki damag infal amadi atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225
SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjanabagi khudom chaba du mapung fana pinabagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba hona duna ngasi fawbalak Career Solution amagi chap chana guidance thiba haibasi arriba dinate adubu ipurgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi paidagi chanaba sinfam adu mai pakna chatnanaba sem sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Break ki matung da makha thaba pau pizare Hauzik oidiba lebak ki fibam asi yenglaga apunba kaitel sinai bilub kanglei pak na lakliba jun kuntareta kanglei pak imagi damak kathoklabi haiba team asida idan tawbagi thoram rims ki blood bank ta pangthokadore maru oida hauzik oidiba tangdu leita daba aso open yaurokpa matamda tangai fadana I mathau tarakpa matamda pinaba sinbane haire miyamna su mateng pangbiu haire Indian Red Cross Society Manipur State Branch, Share and Care Amadi Department of Psychiatry, Regional Institute of Medical Sciences, Imphal Gapunna Kusamnaduna Ngasidagi Hauna, Basic Psychological Support to the Conflict Victims Cyber Short Project Ama Pangtokpa Hokre. Ahoba numita Leimaramgi Relief Camp Anida Amade, Moirang College Leiba Relief Camp Block A Amade Block B da Thorom Singh Ase Pangtoke. Ngasi ani shuban numita Kha Manipur College ta Relief Camp ahumgi inmate sing Wabagai Higher Secondary School gi Relief Camp amade Langmaidong Higher Secondary School da hangba Relief Camp ta Thorom Singh sinke Thorom aduda inmate sing da psychological support piba oina awareness piba interaction taunaba class 10 fawbagi manungda leiba student sing da makhoi gi creative idea sing Yakai Hanbaga, Mari Lenaba, Makal Mathelgi, Thorom Singh Pangthokpa, Youth Sing the interaction Tauduna, Makogi Wakal Paring Sumhanba, Nupi Singi Oiba health problem Amade, Makogi Wakalga, Mari Lenaba, interaction Taunaduna, Abhava Maikai Amapi Naba, Honaba Amade, Ahalaman Singda, Hosiki Matamda, Logadaba Thaudang Kayagi Matangda, interaction program Sing Yauke. Loinana psychiatric amadi general medicine ga mari leinaba health camp su pangthoktuna hidak sing lemna piba angang sing da lemna exercise book pen amadi sanabagi potlam kaya piba loinana angang singi oiba achapot yenthokpana mapung oiba thoram oike Thorom Singh asi makhatana Imphal East District, Imphal West District amade Thoubal District tasu sathakigani haire Ngarang numidang pung taramathoi rom tarakpada kuki militant singna paihalakpa oigani thajaba drone camera ama Kaksing district ke Tangjeng Khunjau area da paisilakpadagi mafam aduda khulngaktuna leiba khunja singna double barrel nongmaina kapthanaba honake Nongmai kapagi makhol adu hek tabaga Churachandpur district ke Bongmol khulomdagi kuki militant sing aduna nongmai round khara kapthorakpada naha ama panduna sokre Nongmaina panbadagi soklaba miyoi adudi Haubizam Ganeshwar Chahi Kuntranithoi Napet Village Bisnupur District Tegine Mahaki Khong Oigi Khubomda Nongmaina Panbadage Kapchingda Leiba Jivan Hospital da Pukhatuna Layeng Chatharaba Tungda Thoina Khudong Thiningai Oidabadagi Hospital Dagi Putharakre Haire Amaramda Kapching District Police Yauna Combined Team na Sugnu area ge Zaweng Amade Nazaret na Chingba Mafam Singda Operation Chathabada Faglakhiba ya Ins Yankai Mathoi Motor Ahum Ins Marifu Mari Motor Ahum Yauba Bomgi Machak Singh Ngasi Nungthil Pung Taranithoiga minute tararom tarakpada Sugnu Awang Lekai gi labukta puthoktuna Asoi Angam Yahandana Pokhai Handuna Manghan Khre Hairi
Manipur da thokliba irang asi lengakna waru silpura u Manipur gi integrity kaibiaroi Manipur da NRC chana halu thokliba wathok lengakna waru silpurak tuna miyam gi punsi tangdu leitana lehelu haina lengak ta taksinduna miyam gi wakat mifamama kwakta khuman santhong bazar da United Club Organization yuko kwakta na sindurang asi pangthokre wakat mifamadu miyam na Manipur da NRC chana halu Manipur gi apunbagi saktam kaibiaroi aikoi santi pami ipa ipogi haktaktagi nungsi sanana leirakpa mari thadat payaroi athubada lan loishinbiyu losing ubada yahanbiyu losing ubada yahanbiyu haiba play card kaya sizinake doinana kholau kaya sulauke Social worker Abdul Maflit na phongdorakpada irang asida yaudaba maitai pangal gi miyoi su bom na soktuna siba changba khangdana leiba yauri masi su lengak na miteng changbiyu maramasina lan lepiro lengak na su warusil puraknaba athubada sinbiyu ngasidi maitai pangal singsu thodang loraklani lan na sileptriba fawba khongjang kaya sangsilagani haike Plus of people, Matung, the equipment class. Where Maramata, Kush, Lorani, I will from there. Hamjari, Loina Namaka, Arui, the Nina Phil of the Sarkari, Makiti, Kokase, Yam Tenotoba, Adum, undeveloping, Adum, village behind the Kandiraga, I think you should correct Kandi, who have said Sarkar, so I built of the Luena. I have a boom blast in Matung James. Sarkari response कोई हम तक से लोइना न मणिपुरा कोई तस्वीर इंटीग्रिटी मणिपुर की इंटीग्रिटी काय भी कोई मैते पांगना सोक्या यारोय मतम पुनम त इंटीग्रिटी काय भी कोई यारोय लोइना न मणिपुरा पीस लेतना कोई गुम्बा स्टेट सी पार्ट सी स्टेट और पिसक भी स्टेट सिन ने कोई ना सुम में हम तालु भी मत का दे कोई दे इंची में लम काय भी यारोय लोइना कोई मसे आ का करन तो भी यारोय ड्राइवर से तो यारोय मसी साथ के पुरन ना सरकार ना थु Imphal East West Abasung Bisnupur District ki oina ngasi numidang wairam pung taruk fawba curfew komthoke curfew komthoklingai manungda kaichel amadi dukan sing thong hangna ke miyamna nongmada changdaba yadraba potlam sing curfew komthoklingai da laisanake lambida hana gumna gari chenake hayengsu district ahum asida ayuk pung 5 dagi horaga numidang wairam pung taruk fawba curfew komthokani hairi Manipur Lengaki Home Department na ngasi thokiba order amana internet data amade broadband thingba numit mangani amaga sangdokre athingba si June 13 ge nungthil pung ahum phawba lekhigani haire MLA RK Imo Singhe meeting amade Thausil Makhada awaba taraba singhe tengbanglup Peace and Relief Committee Sagolban na tongan ba mafam singdage lanjena raktuna Sagolban Kendrage tongan ba lekai da changjafam lawduna leiriba awaba taraba miyoi chani romda chana thaknaba hawai chengwai thum thauna chingba nongmagi changdaba yadraba potlam sing kharada oirabasu mateng oinaba ngasisu aniraksuba oina mateng pangkhre lanjena raklaba singna leiriba yum singda changduna potlam sing adu yenthokke ngasi polam sing adu yenthokpaga mari lenana committee asigi secretary RK Jiten Singh na hai leiriba ichil inau ima icha iche ichal singh damakta tawjariba khara asina yamna hena mapung faba amade penbirani haina tawjabanate amaga mateng pangnaduna punna hingminana ba haiba wakhalonda MLA gi meeting makhada khonabani haike Honorable MLA Sri RK Mogi niya makhada lajariba peace relief Committee sina dungi tang tarada kogi soman kendada mafam dagi lakiraga lanjen lapta hajabata sigumba si koi mamangda ni chani muk koi soman kendada lagi besinga si koina kogi saitagi angam mangamba khitang cheng hawai aduga ate essential item khara pija khare loina ngasi si amuk koi makhata na lebiriba sina nausi aduga imai cha essential singi damakta koi committee sina ngasi su amu yenjaba laktabani mase yam hena mapung phare haiduna koi heta masina tembe ne na lakadina te mase niyobo oina te amaga mateng pangnaba aduga punna hinginaba haidu wakanduda onaga MLA aikemu gi makhada lejeriba committee sina mayamgi yumda chatlaga mayamgi awane ana aduga mayamga tatu kasen tomina daga haidu process singe yenthokku laksa
Manipur tholiba irang asina maram oiraga awaba taraba lanjenlakpa miyamda changjafam piriba Kakching District Headquarter da hangliba tongan ba relief camp marida Knowledge Exchange Network Can Manipur Boston USA na sel gi mateng oina lupa lising yangkhai tengbang pikre ngasi tengbang piramba aduda Committee for Peace and Social Harmony na sinduna Indoor Stadium Kakching da hangliba relief camp ta lupa lising kunmanga Yumbi Macha High School da hangliba relief camp ta lupa lising manga Kakching YD Kongoi Community Hall da hangliba relief camp ta lupa lising tara amade Kha Manipur College SC Girls Hostel relief camp ta lupa lising tara Kengi Maikaidegi tengbang piramke Kenna miyoibagi minungsi yenglaga ngasi Kakching da hangliba relief camp singda selgi tengbang pirambabu Committee for Peace and Harmony Head Office Kakching gi Co-Convener KSH Satradhari na khudek piduna thadorok pacherol amana thagatpa phongdorakle Paugi marak thana tem break mamuk lominase Admission open Central Academy Khabam Sumraithong Manipur leiba CBS da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Manipur ki Kumsi Sahigi Class 9 gi akaknaba sit khara amasung Class 11 Science Arts ani asigi mingjanba hojare School asi yamna mayon chumna fagalakliba National Thaki Award kaya puthokliba makal makha kaya gi state and national level competition da gold medalist amadi prize winner puthokliba school ni leibaki awabada saruk yaba oina Class 9 gi di admission fee amasung tuition fee lodana lemna mingjanjagani Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathak phangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani Class 11 gi admission fee lupa lising manga loinana prospectus lupa chani punna lupa lising manga chani khaktani akopa moral gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tauba Royal Academy of Science Wangkhayamadi Kongbagi Class 11 Science 2023-24 da tamnaba admission process hauzare ahan by admission tauba satra chamada textbook lemna fanghangani loinana admission fees lupa lishing taruk oigani bus amasung van service na chingbaga loinana hostel facilities su leigani akupa marol gidamak Royal Academy of Science ki Wangkhay office da lakpiu Braki matungda makhataba pau bizare Manipur gi Chief Minister N Biren Singh India gi Home Minister Amit Shah na korpadagi ngasi ayu pung 12 rom taba matamda akhanaba charter flight amada Delhi da chatuna unaruraba matung ngase numidang pung 9 rom taba matamda Imphal da halakre Imphal gi International Airport da hek thunglabaga mafam dumakta da paumi singa unaduna mahakpu karigidamak Home Minister na kaukibano kari mathau pangthoknanaba hairakibage haiba marik chumba wafam phongdoke Maangna phongdorakpada haukiba June 16 dagi Manipur da misi minagi pau takhidraba matungda haujik Manipur gi tampakta thoaningdaba thongdok kaya MP gi yummai tharakpa MLA gi yumda attack chatharakpa amade government ki property kaya da amang ata tho lagliba asigi matangda khanake Manipur da santi hanjalanglaknaba wafam sing khanake santi hanjalanglaknaba asigi chingi irang thokliba mafam sing asida santi puraknaba Amit Shahana daita lauragani amade tampaki oina CM N Virenda thodang sinarakli hairi loinana lamdam asida miyamna wakhal mi paiba poknariba amade wakhal wanariba asiga chap manana Home Minister masadasu pohori haike loinana hayengdagi hogduna santi puraknaba khonabada lamdam asigi CSO sing amadi maira paibi singa unaduna wari sanaba horagane praja miyamna su government ki khongthang asida support tawbiu haike kainoni Union Home Minister Amit Shah ji unaba satpani maramdi ngarangi taukiba all political party ki meetings aduga Manipur nahan haukiba tarik 10 go humdoi dagi sona sanbidana akhoi staida misimina hogdo wa thok khara nat ba thogasu
misi minamag yawa dumba lairataba aduga hujik sarkarna aikoina lokhaliba peace hanjalaknabagi process kari mayamdu appraise tawba chatpani aduga mangondagi su khara akoi advice khara sik tawge haidana adu akoi honorable Rajya Sabha gi MP Iningthau Laisema Maharaj ne Sana Jauba ne aduga honorable speaker aduga akoi gi party gi general secretary koi Northeast ki incharge Manipur ki incharge Samir Patra ji aduga IB gi director Deka ji yauna koi na phame da Manipur da huji hongai ba Sanjay's peace ki lai ba posi khara gai appreciate ekoi taunai adubu fully Santi porpa ngamna bagi lambi thi ba tangai phadi hai ba podama honorable union home minister ki yam kanna thame adu yam union home minister amisaji na yam na nungnang hori pachi periphery da singi area singa tainabi area da nomai khara kapna baramba khona ramba adu lep khraga adu haipet khara handarakpagi mong torkanda imphal manung sida khoigi se honorable MP aduga union minister RK Ranjan gi mayum mai tharakpa adai ngarang mak nahan mak kenogi honorable minister Susindro gi yumda attack tongno batawba adagi chumnagi chachaba nupi ani hekta pharaga hatagi tawrakpa adagi koi property akhoi gi government gi property Imphal Valley manung sida mai thaglakna tawroi sida dimension dama confusion dama leho karino tawriba process aduna madula agadi purely law and order gi pot lakpa hanagi leiramiba pot si the little political aduga haiba posi khara sensitive oiba aruba pot oiba matam wari sanabada aduga hujiki tawraiba posi dagi lambi da lamkhang da security forces singsi function ta holaktaba loina lambi da mang nage chappa ga hekta ambulance khangde thugai rakpi ambulance chatpa yadabi police chatpa yadabi security chatpa yadabi gi potama khak lawlessness ki type ma lakpuse yamna concern ho hoy akhoi na sadum apply sorome akhoi su confuse chale in a sense thoi ba wa thokshi di amani akhoi gi pen da bichil now singna kharna separate adu tanba da tam akhoi pun lepaka madu yaroi na thengna ga da gi mota akhoi machine sidai da sangaga hekta afang ba chingnare hai kari hai rumorship masa pairaga palak pai badona tawbogi pot ma lakhanda akhoi si paumi masa khangatre minister MLA masa khangatre social leader kanano masa khangatre karino ma tor posi yam concern hoyi adu akhoi na su sar hujiki oirai ba pim je khoi su masi karmai tor kuno hai ba je khoi yam kumna thiri law rule of law enforce tongna ba khoi yam kana honari mi phaba punba khoi haure atai sada ba tawbosing sengarang makta da mi mapan tara mo hena phai yum mai thababu adagi honorable kenogi go down mai thaba pipe mai thaba karino kainoma akhoi saliba sik thengnari si kaino se khoi gi tampaki leiba praja sing da confuse am leirabra madugi potuma ikhoi government na khoi na sida anxiety leiri se si chamana na ada honorable union home minister ma yam na serious hoina lahoi karino tawri se aduna akhoi last resort oina amtang magi site gi su karino angamba pamba torkanda praja mayam si hujiki lambi da sorok ka chalaga pura wild loina hekta u bo tawbai type da lambi thingba khotpa security da check tawba khot tawhoi da thabang mayam tawriba nupi angang hekta pharga phuba hekta han dai tawba tawriba mayam si karino haiduna no amtang ining thaune aduga aigi
सरकार की लेरिबा इखोई ऑनरेबल स्पीकर अदुगा मंत्री एमएलए मयाम सिविल सोसाइटी मयाम सिगं तंग उनरका वारी वताई फजना सारकांदा करीनो तौरिसे करीनो पामिसे है पोनमा खंगतोक नरनबगी तंजादु यौरे हाइदने इखोई खनरगा लाई अन ऑनरेबल यूनियन होम मिनिस्टर में साजिना यामना नुंगनांग हवी तौरेबा फिल्म नुसे अदुगा चिंगी तौरिबा खोलिबा पोसिदी मागी साइटगी मा मैक्सिमम मा डायलॉगनी अदुगा तंपाकी द लांगिबसे मासी उंतंग फजना करीनो ममाय अमा याव याव गबदुना पंगतौद तौरिसे कोई दिल्लीदा करीदा पृथ्वी ओइना ताबद यामना नुंगाइत्रे हाइदना मसीगी कंसर्न चाहरे अदुना कोई सुमांगोदे एश्योरेंस पिरमे यस हाइरबा पोतु सारे कोइसु यामना नुंगांगगा लई अदुना कोई हानादगिसु तौरगा लाई अदु हेग योगिबगा कोई मीडिया की खुथांगदा अदुगा लैरिबा सिविल सोसाइटी स्मेरा पाइबी माइबेल लैरिबा मयाम सिदैदा आई कोई रिक्वेस्ट तौरकांदा मतम से हुजिक पॉलिटिक्स तौनबा पॉलिटिक्स सानबा मतम नते लैबा की यामना सिरबा तंजानी कोई पुन्ना मत ओइना लेमिनगदबनी हाइबा कैंपेन कोई तौरुगे न हाइरमगा कोई हलकपनी अदुना प्रजा मियाम दा इना अपील तौनिंगबसे आदा यूनियन होम मिनिस्टर अमित शाह जिना अमदी दिल्ली की लैरिबा लीडर्स ने कंसर्न होरिबा पोसे मरुइना कोई तंपाकी लैबिरिबा सिनाउसिंग मरुइना इमा इबेल क्लब पुबिरिबा मयामना कोई अंतम खमिनरगा भाब तामिनरगा तंपाकसिदा शांति अंतम पोरकनबा पुन्ना होनामिनसी अदुगा लोइनाना सिंगी सिनाउसिंगदसु आइना अपील तौजरी सिगी थौदोकसिदा इरांगसिदा यावरिबा सिनाउसिंगदा एखोई हौगिमना हौग्रगजु हुजे एखोई शांति की मतम अमा गिव ए चांस फॉर पीस कोई नाकलनी मक्ते कोई मधुगी मतम यौरे है ना अपील तौजरी ताबुनुंगदगी तपना तपना त्रिपुरा की माइकैगी पुवारीबु मसक थोकना मयामदा खंगनबिबादा अचौबा थौदांग लौरंबा तखेंदगी आरके कमलजितना ताइबंग पाल थादोखिबगे चही कुन सुबा निंगसिंग कुमोट ngasi मरुप पाउचेगी मचौ मोहन की युमदा पांथोखरे माक हौखिबा चही लिसिंग अनि सुपना अहुमदा लेखिदबने मरुप पाउचे की एडिटर आरके कल्याण जितना थरोम मपु ओइरगा श्रद्धांजलि कटपगी थरोम अदुदा चीफ गेस्ट अमसुंग गेस्ट ऑफ ऑनर ओइना मथंग सिना पुथिबा लाई हराउबा कमिटी के प्रेसिडेंट एन निरंजन दत्ता अमसुंग मणिपुरी साहित्य परिषद त्रिपुरा के वाइस प्रेसिडेंट एस खेलामोहन सरुयाखे थरोमदु जॉइंट एडिटर आरके तरुणजितना तरामना ओपा वारोल पीखे लेखिद्रबगी पुंसी अमसुंग महांगना तरोमबा थबक कयागी मरमदा मरुओइना वांगखेम बिरमंगल नोंसाताबम निरंजन कोनसम अतुल सलाइबम खेलामोहन युमनाम चंद्रकीर्ति अमसुंग एन जोगेश्वर दत्तना वांगांखे थरोमदुदा मणिपुर की लाखिबा ओजा असेम लवंगोसु सरुक यादुना वांगांखे थरोमसिगी मतंगदा एस खेलामोहन मॉडरेटर ओइरगा सैरिंग सैदिनाबा थरोमदा लेखिद्रबा सनख्याबु सैथारगा सनसम ओंबी उमा सिजा मालिना एन निरंजन एन जोगेश्वर न सैरिंग पाथोके हौजिक थोकलिबा इरांगना मरम ओइरगा मोइरांग एसी की मनुंग चन्ना सलाई कनबलुब तेरा खोंगसांग बे खुदेकपिदा हांगदोकलिबा रिलीफ कैंपता वांगजिंग द लेबा वांगजिंग वुमेन्स एंड गर्ल्स सोसाइटी WWAGS ना तंगाई फदना नोंगमगी नुमित्ता चंगदबा याद्रबा चाना थंगनबा पोलम सिंग यावना सेटना चानाबा फिरोल यावना मतेंग पांखरे मतेंग पीबीबा दुका मरी लेनना WWAGS के प्रेसिडेंट सपम रेनुबला लेमना हाय हानदगी नुंसी चानना लेमिनरखिबा असिदा खंगौदना थोनिंगदबा इरांग असि थुना लोइसिनबिदुना मणिपुरबु अमुंग हन्ना महौसागे फिबमदा हलकनबा मरी लेनबा सिंगना होनाबियु हाइके खोंगचट अदुदा WWAGS के सेक्रेटरी एल प्रेमानंददा मैतै यावना स्टाफ कयाना सरुक याखे लेरपा चिंगतम अदु पुनमक्से नुसी चानना लेरपने अदु खाउदना थोके बिरांगदना मरम ओरगा ngasiदी सिमकै ज्ञान तानादबगी मै थानागिबा खोलागिबा मयामदना मरम ओरगा तेरा खोंगसांगबी द लैबा लिलिफ केमदा वांगजिंग वुमेन एंड गर्ल्स सोसाइटी की माइकैदगी अखोयांग मतेंग खितंग पांगबा लाक्सबनी लिलिफ केमसिदा लैरिबा वाना दा लैरिबा कोगी
इचिल इनाउ इबुं इपा इसा पुनमक्सिंग जी खितंग नोमा तौरसु खितंग अखोइना ngamjaba mateng pangba laksabani koi young women and girls society na ato pani kem da su mathang ka pangjaba adu mafam se spasi goina khitang pangba laksabani athuba matamda awana tariba kanglukti sungba thoning da ba thongdoksing se matungda thokda ba su oisunu duga yam thubida irang si phajan biduna roshan biduna leba keng matawsing su thuba miyang jang biduna bayam si yum da hanjanduna nuaina tangdu leitan hingba punsi ma oisunu haina koi sorda punna Thobal District Manung Daleriba Sports Association Kayage Apunba Apex Body Amag Oriba District Olympic Association Thobal DOA na ngasi Wangjing Kodom Popi Sports Complex ta hangliba relief camp ta syntax ahum amadi cheng bag ani mateng pangkre Association gi member M Madhusudana hai irang asina maram oiduna hozik masagi mayum thadoktuna relief camp sida changjafam loduna leiriba moregi inmate chamri ga nifu humdoi asida District Olympic Association Thobal na khradang oirabasu mateng oinana ba haina tengbang asi tawjabane irang asina maram oiduna wajaraba miyam asigi khanbiduna lengang na warusil ama athuba matamda puraknaba sinbiyu loinana irang asigi horofam asi kuki gi maikaidegi horakhiba oibana kuki jati gi intellectual sing amade bureaucrat sing na makhoi gi angang singbo wakhal tahannaba thorang khara lokhat piduna hana tangdu leitana nungsi sanana leiramba lamdam adu amu hanna oiraknaba khonabiyu haina appeal tarokhe Thongju Kendra gi manung channa akampata hangliba relief camp te leiriba lanjen narakliba singh ase Kendra asigi MLA oibata natana minister su oiriba TH Biswasit ke meeting makhada Siri Govindaji temple da pubiduna lai khurum hanpata natana Govindagi usopta saruk yaminaduna punna chaklen amasu saminakre Taiwan da leiriba miyoi singge apunba loop ama oiriba Manipuri in Taiwan na Manipur gi tongan ba mafam singda handaki irang asina lanjena duna relief camp ta leiriba sing chana thakna ba amadi atei nongada sangraba yadraba polam kaya tengbang oina khusanakre tengbang polam sing adu Global Manipur Federation punna khusamnaraga pikhibane Kakching district amadi Bishnupur district ke tongan ba mafam singda hangliba relief camp singda polam sing adu khusanake ELITETV News channel asigi oina miyamna email gi khuthangda ipau thabirakpa matamda email address info@elitetv.in da thabiraknaba khangjare masida snatana ELITETV da ipau phongnabagi oina phone number 9402890982 da ipau phawbiraknaba khangjare miyamna su ELITETV gi YouTube channel Facebook page Instagram amati Twitter da su follow tobinaba khangjare Loislakpada maruiba pau amana pizari Home Minister na kaurakpadagi unaruraba matung Chief Minister N Biren ngasi numidang athengmada Imphal da halakre Minister L Susil Drogi Kangla Lamkhai da leiba godown amadi farm house sakangdaba singna amuka hanna mai tharamle Hamen Loki Thogdokta Laikhidraba Singhi Manungda ama oiriba Bakim Chandra Lana Thoram Miyoi Cha Kayana Saruk Yaduna Kangla Sangom Sangda Pangthokre Tampaki tongan ba mafam singda kuki na leiramba lamsing leiba yonba yaroi haiduna miyamna rally chatkre Internet ki athingba numit mangani amaga sangtokre Amadi Imphal East West Amade Bishnupur District ki oina hayeng pung 3 fauba curfew sangtokre
ngasi gi oina di ELITETV na pizaba numidang di pau loijare miyeng tabiribasingbo amukana khurumjari